ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯃꯌꯥꯝ ꯐꯤꯁꯦ ꯐꯖꯗ꯭ꯔꯥ ꯋꯥꯟ ꯄ꯭ꯂꯥꯏ ꯁꯨꯠꯅꯤ ꯌꯥꯝ ꯐꯖꯕꯅꯦ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯏꯪꯅ ꯌꯥꯝ ꯐꯖꯕꯅꯦ ꯖꯥꯛꯁꯨ ꯖꯥꯛꯇꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯟ ꯄ꯭ꯂꯥꯏ ꯁꯨꯠ ꯑꯅꯤꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯃꯗꯒꯤ ꯂꯧꯕꯅꯦ ꯃꯥꯗꯤ ꯐꯤ ꯁꯥꯏ ꯈꯣꯠꯂꯤ ꯑꯗ ꯏꯆꯦꯒ ꯑꯩꯒꯅ ꯂꯧꯃꯤꯟꯅꯕꯅꯦ ꯏꯆꯦꯒꯤ ꯑꯃ ꯑꯩꯒꯤ ꯑꯃ ꯄꯨꯂꯞ ꯂꯧꯃꯤꯟꯅꯕꯅꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯏꯪꯅ ꯂꯦꯝꯅ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯗꯣ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥ ꯐꯤ ꯇꯠꯇꯅ ꯑꯗꯨꯝ ꯁꯥꯕꯅꯦ ꯑꯗꯣ ꯐꯖꯕ ꯐꯤ ꯌꯥꯝ ꯁꯥꯕꯅꯦ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤꯒꯤ ꯆꯦꯅꯦꯜ ꯃꯥ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ ꯁꯤꯒ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯤꯗꯨꯅ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯥꯒꯤ ꯐꯤ ꯁꯥꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯄꯥꯝꯕ ꯋꯥꯟ ꯄ꯭ꯂꯥꯏ ꯁꯨꯠ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯣꯀꯣ ꯃꯌꯥꯝ ꯀꯔꯝ ꯇꯧꯅꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯖꯔꯛꯂꯤꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯪꯁꯥꯔꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯀꯩꯅꯣ ꯇꯧꯗꯕ ꯃꯤꯁꯤꯡꯁꯦ ꯃꯊꯣꯡ ꯍꯣꯛꯇꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏꯗꯗꯤ ꯃꯊꯣꯡ ꯆꯥꯗꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯉꯥꯡꯉꯛꯏꯕ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯃꯊꯣꯡ ꯆꯥꯅꯗ꯭ꯔꯤꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯣꯛ ꯆꯥꯎꯕ ꯑꯣꯏꯅ ꯇꯧꯋꯤ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯀꯣꯛ ꯆꯥꯎꯃꯟꯈꯤꯗꯅꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯃꯁꯥꯒꯤ ꯀꯩꯅꯣꯗꯨꯗ ꯍꯥꯟꯅ ꯆꯪꯗꯅ ꯌꯦꯡꯉꯣ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯑꯗꯨꯗꯤ ꯍꯧꯖꯤꯛꯅꯦ ꯅꯧꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯀꯣ ꯍꯧꯖꯤꯛ ꯃꯦꯔꯤ ꯀꯣꯝꯁꯦ ꯚꯥꯏꯔꯦꯜ ꯂꯧꯅ ꯆꯠꯂꯤ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ꯭ꯔꯥ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯈꯪꯖꯗꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯋꯥꯍꯩ ꯈꯇꯪ ꯊꯝꯖꯒꯦ ꯃꯌꯥꯝꯁꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯟꯈꯠꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯏꯃꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯦꯔꯤ ꯀꯣꯝꯁꯦ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯍꯁꯕꯦꯟꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯋꯥꯔꯤꯗꯣ ꯇꯥꯗꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥ 2 ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯈꯪꯅ ꯃꯥꯜꯂꯦꯕꯀꯣ ꯃꯌꯥꯡꯂ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯕꯀꯣ ꯑꯗꯣ ꯀꯔꯝꯕ ꯖꯥꯠꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦꯀꯣ ꯑꯗꯣ ꯂꯧꯅꯅ ꯂꯩꯃꯤꯟꯅꯔꯕ ꯍꯥꯏꯕꯗꯨꯁꯨ ꯑꯀꯨꯞ ꯑꯇꯥꯏ ꯑꯩꯈꯣꯏ ꯈꯪꯖꯕ ꯅꯠꯇꯦꯕꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯩꯁꯤꯒ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯏꯗ꯭ꯔꯕꯗꯤ ꯊꯥꯗꯣꯛꯑꯒ ꯆꯠꯇꯥꯕꯅꯤꯅ ꯑꯗꯩ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅꯦꯕꯀꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯏꯗ꯭ꯔꯗꯤ ꯊꯥꯗꯣꯛꯑ ꯆꯠꯄ ꯇꯥꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅꯅꯦꯀꯣ ꯌꯨꯝ ꯄꯥꯜꯂꯕ ꯇꯥꯔꯕꯗꯤꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯂꯣꯏ ꯊꯦꯡꯅꯗꯣꯏꯅꯦꯕ ꯍꯥꯏꯕꯁꯦ ꯑꯋꯥꯕꯁꯨ ꯊꯦꯡꯅꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯊꯦꯡꯅꯗꯣꯏꯅꯤ ꯑꯗꯣ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯗꯦ ꯋꯥꯔꯒ ꯅꯨꯡꯉꯥꯏꯕ ꯐꯪꯗꯣꯏꯅꯤ ꯑꯗꯣ ꯋꯥꯗꯅꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏꯗꯤ ꯇꯥꯟꯅꯈ꯭ꯔꯕꯕ ꯍꯥꯏꯗꯤ ꯈꯣꯡ ꯆꯣꯠꯇꯅ ꯆꯤꯟ ꯆꯣꯠꯄ ꯌꯥꯗꯦ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯍꯥꯏꯅꯔꯛꯏꯕ ꯀꯣꯃꯦꯟ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯇꯥꯁꯟꯕ ꯌꯥꯗꯕ ꯀꯣꯃꯦꯟ ꯈꯔ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯋꯥ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯐꯝ ꯊꯤꯕ ꯇꯥꯕꯅꯤ ꯍꯥꯏꯁꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯦ ꯆꯞ ꯃꯥꯟꯅꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯃꯥꯟꯅꯗꯦ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯄꯨꯛꯆꯦꯜ ꯃꯥꯟꯅ ꯄꯣꯟꯇꯦ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯈꯨꯠ ꯁꯥ ꯃꯥꯟꯅꯗ꯭ꯔꯤ ꯁꯨꯃꯥꯏꯅꯅꯦꯀꯣ ꯑꯗꯣ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯈꯨꯠ ꯁꯥ ꯃꯥꯟꯅꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯃꯣꯏꯁꯨ ꯃꯥꯟꯅ ꯄꯣꯟꯇꯦ ꯁꯛꯁꯨ ꯃꯥꯟꯅ ꯄꯣꯟꯇꯦ ꯕꯦꯕꯥꯔꯁꯨ ꯃꯥꯟꯅ ꯄꯣꯟꯇꯦ ꯂꯣꯏ ꯈꯦꯠꯅꯔꯤ ꯉꯥꯛꯇꯅꯤ ꯂꯣꯏ ꯈꯦꯠꯅꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯁꯥꯏꯠꯇ ꯊꯣꯛꯍꯟꯖꯔꯝꯒꯦꯀꯣ ꯀꯩꯅꯣꯁꯦ ꯃꯦꯔꯤ ꯀꯣꯝꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏꯕ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄꯒꯤ ꯑꯃꯒꯤ ꯑꯩ ꯂꯣꯏ ꯄꯨꯝꯅꯃꯛ ꯁꯥꯏꯠꯇ ꯊꯣꯛꯍꯟꯖꯔꯝꯒꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯀꯝꯗꯧꯒꯦ ꯍꯥꯏꯅ
बस चल 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 Tineba miyam ubiredana ngakpo oire sangsarse mong ai sibu sidadi mong ubo phangye se sumba jane bako haidi mong tokhale miol ba se kai haitare sumaina nghala raga du nghala da kainune yam haineraktre haiba ado haidi mimigi mapunsini ko moi khange ko tawriba mokhoina khange moi mapunsini akoina semgadaba nate moi mapunsidi haidi wakhal phana larik hairesu phana thabak achau tawragasu wakhal khandaba ngamdaba kharamsu jawreba larik ti jamna hairaga ko amoromda he horatpam jawba daidi thabak tawre ai thabak tawba misak amne de haraga aduga maithiba chopnabagi sinba chopnabagi gano tawba sigumbasu khara jawreba ko hadi aina leiriba levels da aina leiriba condition se haidi aina leiriba level se haidi awangba level se haidi level wangla ba mi sing sigini bako ado khatang khandaraga haidi wakhal tamina se haiba wane ba level li taptai wange mayamna sakhangnaraba noi kayamna viral chatnara I dugagi meriko ma se mayamna sakhangnaraba afawba kanomne bako haidi ma se misak nairaba mi amne bako ado haidi wari se tabada ji kai haitare talle hainadre hai nuaibra yengudo ming chatluraga amukam fus lawn handare ebado kakhaluraga mukum dharak pa haibado ko level awang mada kakhaluraga level machara mukum dharak pa haibase handadrane ijatto handadraba sine batawise hauji meri kom gi viral chaliba video mayam photo mayam thadore e aduga gi nupa maki nupa duga maki mawa duga maki hauji la chaminari khotminarba nupa sigi photo ga mukhoi se haidi imung manungda sak sana ba khona bagi photo viral oire masa apikpam jinanganda pori bako ase photo se original la natragana fake la habisu khangde bako myam ko adugagi hojingna mo magi anaubo nupa singa mo like from chatpagi ama chatpagi mo amu ure bako ado mayamna thadore ba viral se haidi achumbo oiramgadra alanba oiramgadra haibado akhoi haiba ngamde bako myam ko ado haidi aina hainingbadi ma se misak naiba mi amni haidi ma se ko mayamna khangnaraba kanone bako ma se ko ado haidi amukom magi kano torpa haba se izto handarak pane bako izat handarak bako reba sigum se ko mai mayamna respect tawnaruraba ma se medikom ni haidana respect tawnaruraba mayam do haijik mangonda adugi respect tawramba mayam dusu respect taroktre handare haibadune bako ado khangde sigi wari se mayam sa de sum loisan lase bako ado atopa wari mo amuk sanarase bako atopa wari mo adum atopa kano damu ai topic damu laage bako piti marbin naina leiriba kuki nupa khoi kano do ise kano na pari momna hairakhibane thabi maru ni haina maki mingthon do ise pari momna yam phajana thon khrabane sapsabi da ko ado aina mu mase kai haitare hui angauba lamhui aido masine bako lamhui aina khangiba aina muko lamhui aina thonbi gere ise pari momnadi thabi maru hai debudu madugi piti marbindo akaya tara mase comment dum dorme ikai ba khangaba kaino ikai ba sita talaba kaino ma aina comment chungan hanbi da basiga mana aigi video khudingi jeng ado kaino da lan raksida mase mathunda mai chu mare bako aduna mase video su semakta kuire male bako uda bako mase ada ai kano du tholak tres ai yening de kotchabani nei su ko ada ai gi video samana ai gi video thaka ko ding yeng lai hai tare mase bako ado ha kaino khoi gi
ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯂꯝꯍꯨꯏꯌꯦꯅ ꯍꯥꯏꯈꯤꯕꯗꯣ ꯂꯝꯍꯨꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯣꯃꯦꯟꯒ ꯂꯥꯛꯇ꯭ꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯀꯣꯃꯦꯟ ꯂꯥꯛꯇꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯝ ꯃꯆꯤꯟ ꯊꯤꯕꯅ ꯃꯌꯥꯝ ꯃꯆꯤꯟ ꯊꯤꯕꯁꯦ ꯉꯥꯡꯉꯤ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯍꯩꯅꯕꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯂꯣꯟꯆꯣꯛ ꯉꯥꯡꯉ ꯃꯣꯏꯒꯤ ꯐꯖꯕ ꯃꯣꯏꯒꯤ ꯐꯖꯊꯣꯛꯄꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯑꯗꯨꯅ ꯀꯩꯅꯣꯗꯁꯨ ꯗꯦꯜꯂꯤꯗꯁꯨ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯁꯤꯅ ꯂꯩꯔꯝꯃꯦꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯑꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯣ ꯈꯔ ꯑꯃꯅ ꯃꯋꯥꯅ ꯐꯨꯔꯅ ꯍꯥꯠꯂꯤꯃꯦ ꯈꯔ ꯑꯃꯅ ꯗ꯭ꯔꯛ ꯑꯣꯗꯤ ꯑꯣꯏꯔꯤꯃꯦꯁꯨ ꯍꯥꯏꯔꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯆꯥꯏꯌꯦꯕ ꯅꯝꯕꯔ 4 ꯆꯥꯏꯌꯦꯕꯀꯣ ꯑꯗ ꯆꯥꯗꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯆꯥꯏꯌꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯦꯕ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯌꯦꯡꯉꯣ ꯃꯣꯏꯅ ꯃꯤꯒꯤ ꯃꯆꯟ-ꯃꯆꯦ ꯔꯦꯁꯄꯦꯛ ꯇꯧꯅ ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯒ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯂꯣꯟꯆꯣꯞ ꯁꯤꯖꯤꯟꯅꯔꯒ ꯂꯣꯟꯆꯣꯞ ꯃꯆꯤꯟ ꯊꯤꯕ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯆꯟ-ꯃꯆꯦꯗ ꯀꯩꯗꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏꯅꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯟꯗꯩꯌꯦꯕꯀꯣ ꯃꯣꯏꯁꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯅꯦꯅ ꯂꯩꯅꯔꯤꯁꯦ ꯅꯕꯨꯡ ꯂꯩꯔꯤꯗꯨ ꯃꯣꯏꯒꯨꯝꯅ ꯑꯩꯈꯣꯏꯗ ꯃꯆꯤꯟ ꯊꯤꯕ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯗꯦꯕꯀꯣ ꯑꯗꯣ ꯃꯇꯥꯡ ꯌꯥꯔꯛꯇ꯭ꯔꯗꯤꯀꯣ ꯍꯦꯟꯖꯜꯂꯛꯑꯗꯤꯕ ꯉꯥꯡꯉꯛꯇꯣꯏꯅꯦꯕ ꯈꯪꯕ ꯁꯤꯅꯦꯕ ꯃꯌꯥꯝꯀꯣ ꯇꯧꯅꯔꯤꯁꯦ ꯑꯃꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯅ ꯈꯟꯅꯔꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯆꯔꯥ ꯁꯜꯂꯦꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯇꯜꯂꯦ ꯃꯣꯏꯁꯨ ꯎꯟꯁꯤꯟꯅꯒꯗꯕ ꯇꯜꯂꯦ ꯇꯨꯀꯠꯆꯩꯑꯕ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯉꯥꯡꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯕꯅꯤꯅꯅꯦ ꯃꯆꯤꯟ ꯊꯤꯕ ꯉꯥꯛꯇ ꯉꯥꯡꯉꯛꯀꯅꯦꯕ ꯑꯣꯏꯗꯕ ꯉꯥꯛꯇ ꯉꯥꯡꯉꯛꯀꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯅꯦ ꯇꯨꯀꯠꯆꯕ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯂꯣꯟꯆꯣꯞꯁꯤꯡꯗꯣ ꯃꯣꯏꯗꯤ ꯁꯤꯖꯤꯟꯅꯔꯛꯑꯦꯕ ꯑꯗꯨꯅꯤ ꯄꯤꯇꯤ ꯃꯥꯔꯕꯤꯟ ꯍꯥꯏꯔꯤꯕ ꯂꯝꯍꯨꯏ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯍꯨꯏꯅ ꯆꯥꯛ ꯄꯤꯖꯕꯤꯗꯕꯁꯦ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯆꯤꯟ ꯊꯤꯕ ꯂꯣꯟꯆꯣꯞꯇ ꯉꯥꯡꯉꯒ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯦꯅꯤ ꯚꯤꯗꯤꯑꯣꯒꯤ ꯃꯥꯏ ꯚꯤꯗꯤꯑꯣꯁꯤꯡ ꯂꯣꯟꯆꯣꯞ ꯉꯥꯛꯇ ꯌꯥꯎꯕꯅꯤ ꯇꯨꯀꯠꯆꯩ ꯌꯥꯝꯅ ꯑꯗꯨꯅ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯁꯨ ꯅꯠꯆꯗꯦ ꯑꯩꯗꯤ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯆꯪꯅ ꯌꯦꯡꯖꯗꯦꯅꯦ ꯑꯅꯧꯕ ꯂꯥꯛꯏꯗꯤ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟꯐꯧ ꯇꯧꯗꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕꯁꯦ ꯃꯉꯣꯟꯗ ꯊꯣꯛꯂꯛꯅꯕ ꯍꯥꯏꯅ ꯃꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯔ ꯊꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯥ ꯀꯣꯃꯦꯟ ꯂꯥꯛꯑꯦ ꯑꯃ ꯇꯧꯔꯦ ꯇꯧꯔꯦ ꯇꯨꯀꯠꯆꯩ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯦꯕꯀꯣ ꯌꯥꯝ ꯁꯥꯡꯉꯛꯅꯤꯡꯗꯦ ꯑꯗꯨꯒꯤ ꯂꯝꯍꯨꯏꯗꯨꯒꯤ ꯋꯥꯔꯤꯁꯦꯀꯣ ꯃꯥꯒꯨꯝꯕ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯂꯦꯡꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯦ ꯕꯥꯏ ꯕꯥꯏ